Hello everyone. ꯌꯥꯝ ꯉꯁꯤꯗꯤ ꯀꯔꯦꯟ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯌꯦꯡꯉꯁꯤꯀꯣ. ꯍꯥꯏꯗꯤ ꯅꯪꯅ ꯌꯥꯝ ꯄꯥꯈꯠꯆꯕꯗꯣꯀꯣ. ꯁꯤꯒꯤ ꯀꯔꯦꯟ ꯔꯤꯂꯦꯁꯟꯗ ꯂꯩꯕ ꯃꯤꯑꯣꯏꯁꯦ ꯊꯨꯡꯅꯒꯗ꯭ꯔꯥ ꯊꯨꯡꯅꯔꯣꯏꯗ꯭ꯔꯥ ꯄꯟꯊꯨꯡ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯀꯥꯏ ꯌꯥꯝ ꯈꯪꯅꯤꯡꯕꯗꯣꯀꯣ. ꯑꯗꯣ ꯅꯪꯅ ꯈꯟꯖꯔꯤꯕ ꯅꯪꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟ ꯔꯤꯂꯦꯁꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯗꯣ ꯃꯥꯒꯤ ꯃꯤꯡꯗꯨꯒ ꯑꯣꯏꯅ ꯆꯨꯁ ꯇꯧꯕꯤꯔꯣꯀꯣ. ꯒ꯭ꯔꯨꯞ 1 and ꯒ꯭ꯔꯨꯞ 2 ꯀꯣ. ꯑꯗꯣ ꯀꯔꯦꯟ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯌꯦꯡꯉꯁꯤꯀꯣ. ꯅꯪꯒꯤ ꯄꯔꯁꯟꯗꯨꯒꯤ ꯃꯤꯡꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯈꯟꯖꯧꯑꯕꯀꯣ. 3 times ꯇꯧꯁꯟꯕꯤꯔꯣꯕꯀꯣ. ꯑꯗꯩꯗꯤ ꯃꯥꯒꯤ ꯃꯁꯛꯇꯣ ꯎꯁꯜꯂꯣꯕ. ꯎꯔꯕ ꯌꯦꯡꯉꯨꯀꯣ. ꯃꯌꯦꯛ ꯁꯦꯡꯅ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯀꯤ ꯃꯥꯒꯤ ꯀꯔꯦꯟ ꯔꯤꯂꯦꯁꯟ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯤꯂꯦꯁꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯀꯣ ꯊꯨꯡꯅꯒꯗ꯭ꯔꯥ ꯊꯨꯡꯅꯔꯣꯏꯗ꯭ꯔꯥ ꯀꯥꯏ ꯄꯥꯈꯠꯆꯕꯗꯣꯀꯣ. ꯁꯤꯁꯦ ꯍꯁꯕꯦꯟ ꯋꯥꯏꯐ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ. ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯁꯤꯆꯨꯋꯦꯁꯟ ꯑꯣꯏꯕ ꯌꯥꯏꯀꯣ. ꯇꯦꯔꯣꯠ ꯀꯥꯔꯠꯇꯅꯦꯀꯣ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯁꯤꯆꯨꯋꯦꯁꯟꯒꯤ ꯁ꯭ꯇꯣꯔꯤ ꯊꯣꯛꯏꯀꯣ ꯁꯤꯗꯀꯣ. ꯑꯗꯨꯗꯨꯅ ꯁꯤꯗ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯌꯨꯝ ꯄꯥꯟꯕ ꯄꯥꯟꯗꯕ ꯀꯩꯝ ꯂꯩꯇꯦ ꯁꯤꯗꯀꯣ. ꯃꯥꯒꯤ ꯁ꯭ꯇꯣꯔꯤꯗꯨ ꯁꯤꯗ ꯑꯗꯨꯒꯤ ꯒꯥꯏꯗꯦꯟꯁꯇꯣ ꯊꯣꯛꯏꯑꯕꯀꯣ. ꯑꯗꯨꯒ ꯍꯁꯕꯦꯟ ꯋꯥꯏꯐ ꯑꯣꯏꯒꯦꯔꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯒꯦꯔꯥ ꯅꯣꯏ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟ ꯀꯔꯦꯟ ꯔꯤꯂꯦꯁꯟꯁꯤꯞ ꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯌꯦꯡꯉꯁꯤꯀꯣ. ꯅꯪꯒꯤ ꯄꯔꯁꯟꯗꯨꯒꯤ ꯃꯤꯡꯗꯣ ꯁꯤꯗ ꯆꯨꯁ ꯇꯧꯕꯤꯔꯣ. then ꯌꯦꯡꯉꯁꯤꯀꯣ. ꯅꯪꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯪꯒꯤ ꯄꯔꯁꯟꯁꯦꯀꯣ ꯃꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯄꯨꯟꯁꯤꯗꯅꯦꯀꯣ ꯌꯥꯝꯅ ꯋꯥꯕ ꯌꯥꯕ ꯋꯥꯔꯨꯔꯒ ꯍꯥꯏꯗꯤ ꯋꯥꯗꯕ ꯁꯥꯕꯗꯣ ꯊꯃꯣꯏ ꯀꯟꯕ ꯁꯥꯕꯗꯣ ꯑꯁ ꯀꯔꯤꯝ ꯅꯠꯇ꯭ꯔꯦꯗꯤ ꯔꯤꯂꯦꯁꯟꯒꯁꯦ ꯑꯩ ꯊꯨꯡꯅꯔꯦ ꯐꯔꯦ ꯊꯨꯡꯅꯗ꯭ꯔꯦ ꯐꯔꯦ ꯀꯥꯏꯅ ꯀꯌꯥ ꯀꯩꯅꯣ ꯍꯥꯏꯗꯤꯀꯌꯥ ꯂꯨꯞꯁꯟꯅ ꯂꯧꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ. ꯑꯗꯨꯗꯩꯗꯤ ꯃꯥꯁꯦ ꯌꯥꯝꯅꯗꯤ ꯅꯪꯒꯤ ꯄꯔꯁꯟꯁꯦ ꯌꯥꯝꯅ ꯚꯥꯞ ꯇꯥꯕ ꯃꯤꯑꯣꯏꯗꯤ ꯑꯣꯏꯀꯣ. ꯃꯥꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯦꯔꯤꯌꯔꯗꯁꯨ ꯌꯥꯝꯅ ꯐꯣꯀꯁ ꯇꯧꯖꯩꯌꯦ. ꯍꯥꯏꯗꯤ ꯀꯦꯔꯤꯌꯔꯗ ꯀꯩꯒꯨꯝꯕ ꯑꯃ ꯃꯥꯁꯦ ꯄꯥꯁꯇꯅꯦꯀꯣ ꯀꯦꯔꯤꯌꯔꯗ ꯃꯥꯏ ꯄꯥꯛꯇꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯨꯔꯒ ꯃꯥꯏ ꯄꯥꯛꯂꯛꯇꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒ ꯍꯧꯖꯤꯛ ꯃꯥꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯝ ꯏꯒꯣꯒꯤ ꯃꯑꯣꯡꯗ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯕ ꯑꯣꯏ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏ ꯑꯗꯨꯝꯕꯒꯤ ꯃꯑꯣꯡꯗ ꯈꯔ ꯂꯩꯌꯦꯕ ꯃꯥꯁꯦꯀꯣ. ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯐꯣꯀꯁ ꯇꯧꯖꯔꯤꯀꯣ ꯀꯦꯔꯤꯌꯔꯗꯀꯣ. ꯑꯗꯨꯒ ꯅꯪꯒꯤ ꯄꯔꯁꯟꯁꯦ ꯌꯥꯝꯅꯗꯤ ꯃꯁꯛ ꯃꯇꯧꯗꯤ ꯐꯖꯩꯀꯣ. ꯍꯥꯏꯗꯤ ꯃꯤꯅ ꯌꯥꯝ ꯄꯥꯝꯒꯟꯕ ꯃꯤꯅ ꯌꯥꯝꯅ ꯍꯦꯛ ꯎꯕꯗ ꯑꯦꯇ꯭ꯔꯥꯛꯁꯟ ꯑꯣꯏꯒꯟꯕ ꯅꯨꯄꯤ ꯑꯣꯏ ꯅꯨꯄꯥ ꯀꯣ. ꯌꯥꯝ ꯑꯦꯇ꯭ꯔꯥꯛꯁꯟ ꯑꯣꯏꯒꯜꯂꯦ ꯃꯥꯁꯦꯀꯣ ꯅꯪꯒꯤ ꯄꯔꯁꯟꯁꯦꯀꯣ. ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯣ ꯌꯦꯡꯉꯁꯤꯀꯣ. ꯃꯥꯁꯦ ꯅꯪꯉꯣꯟꯗ ꯀꯔꯤ ꯈꯜꯂꯤꯖꯥꯠꯅꯣ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅꯕꯨ ꯅꯨꯡꯁꯤꯖꯥꯠꯂꯣ. ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯃꯥꯁꯦꯀꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯅꯪꯒ ꯂꯨꯍꯣꯡꯖꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤꯀꯣ. ꯅꯪꯒꯤ ꯄꯔꯁꯟꯁꯦ ꯐꯠꯇꯕ ꯅꯠꯇꯦ ꯃꯥꯁꯦ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯉꯤ ꯑꯗꯨꯝ ꯑꯐꯕ ꯃꯤꯅꯤꯀꯣ ꯃꯥꯁꯦ. ꯑꯗꯨꯗꯩꯗꯤ ꯃꯥꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯌꯦ ꯃꯥꯁꯦ. ꯊꯕꯛ ꯑꯃ ꯇꯧꯕꯗ ꯂꯤꯇꯜ ꯆꯦꯂꯦꯟꯖ ꯂꯩꯒꯟꯕ ꯍꯥꯏꯗꯤ ꯐꯠ ꯅꯪꯅ ꯍꯥꯏꯕ ꯃꯇꯥꯡꯗ ꯅꯪꯅꯒꯁꯦ ꯋꯥ ꯍꯥꯏꯔꯨꯕꯗꯒ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯇꯧꯁꯤ ꯑꯗꯥ ꯇꯧꯁꯤ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯤ ꯅꯠꯇꯦꯀꯣ. ꯃꯥꯁꯦ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯌꯦ ꯌꯥꯝ ꯍꯩꯁꯤꯡꯕ. ꯃꯥꯁꯦ ꯂꯣꯏꯅꯕ ꯃꯇꯝꯗ ꯅꯪꯅꯁꯨ ꯌꯥꯝꯅ ꯁꯤꯡꯅ ꯂꯣꯏꯅꯕꯒꯤ ꯃꯊꯧ ꯇꯥꯒꯅꯤꯀꯣ. ꯈꯤꯇꯪ ꯃꯥꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯔꯤꯂꯦꯁꯟꯗ ꯂꯩꯔꯒ ꯂꯨꯍꯣꯡꯗ꯭ꯔꯤꯕꯅꯤꯅ ꯄꯣꯠꯇꯨꯗꯤ ꯌꯥꯝꯅ ꯂꯨꯞꯁꯟꯗꯦꯕ ꯃꯥ. ꯍꯣꯏꯗꯤ ꯊꯣꯛꯄ ꯃꯇꯝ ꯌꯧꯔꯒ ꯑꯗꯨꯝ ꯂꯨꯍꯣꯡꯉ ꯂꯣꯏꯔꯦꯗ ꯀꯥꯏꯅ ꯑꯗꯨꯝ ꯈꯟꯖꯕꯗꯣ ꯑꯗꯨꯝꯕ ꯃꯤꯑꯣꯏꯅꯦꯕ ꯅꯪꯒꯤ ꯄꯔꯁꯟꯁꯦꯀꯣ. ꯑꯗꯨꯒ ꯌꯦꯡꯁꯤꯀꯣ ꯃꯥ ꯅꯉꯣꯟꯗ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯍꯥꯏꯔꯦ ꯈꯜꯂꯦ ꯑꯩꯉꯣꯟꯗꯀꯣ. ꯃꯈꯥ ꯇꯥꯕ ꯌꯦꯡꯁꯤ. ꯌꯦꯁ ꯃꯥ ꯅꯪꯉꯣꯟꯗ ꯈꯜꯂꯤ. ꯑꯣꯀꯦ ꯃꯥ ꯅꯉꯣꯟꯗ ꯑꯗꯨꯝ ꯑꯦꯇ꯭ꯔꯥꯛꯁꯟ ꯑꯣꯏꯖꯩꯌꯦ ꯅꯪꯒꯤ ꯄꯔꯁꯟꯁꯦ ꯈꯜꯂꯤ. ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯦꯔꯤꯌꯔꯗ ꯍꯣꯠꯅꯖꯕꯗꯣ ꯀꯦꯔꯤꯌꯔꯁꯦ ꯑꯝꯇꯪ ꯃꯥꯏ ꯄꯥꯛꯆꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯤꯡꯕꯁꯦ ꯂꯣꯏꯅ ꯊꯨꯡꯉꯛꯀꯗꯅꯤꯀꯣ ꯍꯥꯏꯅ ꯈꯟꯖꯕꯗꯣ ꯅꯪ ꯄꯔꯁꯟꯁꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯀꯣ. ꯅꯪꯒꯤꯔꯣꯝꯗ ꯅꯪꯅꯗꯤ ꯑꯗꯨꯝ ꯈꯟꯖꯕꯩ ꯋꯥꯅꯦꯕ. ꯃꯥꯁꯦ ꯂꯨꯞꯁꯟꯗꯦꯗ ꯑꯩꯉꯣꯟꯗ ꯍꯥꯟꯅꯒꯤꯒꯨꯝꯅ ꯇꯧꯗꯦꯗ ꯀꯥꯏꯅ ꯈꯟꯖꯕꯗꯣ. ꯍꯥꯏꯗꯤ ꯃꯥꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯗꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯀꯦꯔꯤꯌꯔꯗ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯂꯛꯇꯕ ꯑꯗꯨꯒꯨꯝꯕꯗꯨꯅ ꯃꯥꯁꯦ ꯈꯔ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯟꯗꯕꯗꯣ ꯑꯗꯨꯗꯨꯅꯅꯦꯕꯀꯣ. ꯑꯗꯨ ꯀꯣꯟꯅꯕꯨꯗꯤ ꯃꯥ ꯈꯜꯂꯤ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯄꯥꯟꯗꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯒꯗꯕꯁꯨ ꯑꯗꯨꯃꯥꯏꯅꯁꯨ ꯈꯔ ꯎꯏꯀꯣ. ꯑꯗꯨ ꯀꯣꯟꯅꯕꯨꯗꯤ ꯑꯗꯨꯝ ꯈꯜꯂꯤ ꯃꯥꯁꯦ ꯅꯪꯒꯤ ꯃꯇꯥꯡꯗ ꯅꯪꯉꯣꯟꯗ ꯅꯪꯒ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯑꯗꯨꯃꯥꯏꯅꯗꯤ ꯈꯜꯂꯤꯀꯣ. ꯌꯥꯝꯅꯗꯤ ꯑꯗꯨꯝ ꯑꯦꯇ꯭ꯔꯥꯛꯁꯟꯁꯨ ꯑꯣꯏꯖꯩ. ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯀꯦꯔꯤꯌꯔꯗꯁꯨ ꯌꯥꯝ ꯀꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯀꯣ. ꯈꯔꯗꯤ ꯀꯩ ꯍꯥꯏꯅꯤ ꯅꯪꯒꯤ ꯄꯔꯁꯟꯁꯦ ꯏꯃꯦꯆꯣꯔ ꯑꯣꯏꯀꯣ. ꯏꯃꯦꯆꯣꯔ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯍꯥ ꯍꯥꯏꯇꯥꯔꯦꯅꯦ. ꯅꯍꯥ ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦ. ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯀꯦꯔꯤꯌꯔꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯇꯥꯏꯃꯤꯡ ꯑꯁꯤ ꯑꯗꯨꯝ ꯅꯍꯥꯅꯤꯅꯀꯣ ꯑꯉꯥꯡꯅꯤꯅꯀꯣ. ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯈꯔꯗꯤ ꯏꯃꯦꯆꯣꯔ ꯑꯣꯏ. ꯅꯪꯅꯁꯨ ꯃꯥꯁꯦ ꯍꯥꯏꯗꯤ ꯅꯣꯏꯕꯥꯅꯤꯁꯦ ꯀꯥꯏꯅꯈ꯭ꯔꯦ ꯅꯪꯅꯁꯨ ꯊꯥꯗꯣꯛꯑꯝꯃꯦ ꯀꯩꯅ ꯈꯜꯂꯣꯅꯦꯀꯣ. ꯑꯗꯣ ꯊꯑꯣꯏꯅ ꯃꯥ ꯀꯩꯝ ꯈꯜꯂꯣꯏꯕ. ꯅꯪꯅꯒ ꯃꯥꯁꯦ ꯔꯤꯂꯦꯁꯟꯁꯤꯞ ꯇꯣꯛꯅꯔꯁꯤꯒ ꯍꯥꯏꯔ ꯃꯥ ꯀꯩꯕꯨ ꯈꯜꯍꯧꯗꯕꯗꯣ ꯑꯗꯨꯝꯕ ꯃꯤꯑꯣꯏꯗꯤ ꯑꯣꯏꯒꯅꯤꯀꯣ. ꯑꯗꯣ ꯑꯗꯨꯝ ꯈꯟꯕꯨꯗꯤ ꯈꯜꯂꯦ ꯃꯥꯁꯦ ꯑꯦꯇ꯭ꯔꯥꯛꯁꯟꯗꯤ ꯑꯣꯏꯖꯩ. ꯑꯗꯨꯒ ꯅꯪꯒꯤ ꯁꯥꯏꯠꯇꯒꯤ ꯀꯩꯅꯣ ꯍꯥꯏꯕꯕꯨꯀꯣ ꯅꯪꯅꯅꯦ ꯄꯥꯈꯠꯆꯕꯗꯣ ꯅꯪꯅꯗꯤ ꯌꯥꯝ ꯄꯥꯈꯠꯆꯩꯕꯀꯣ. ꯑꯩ ꯑꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯗ ꯄꯥꯁꯀꯤ ꯅꯪꯅꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯅꯪꯁꯦꯀꯣ ꯄꯥꯁꯇꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯐꯪꯒꯗꯕ ꯃꯥꯜꯂꯦ ꯔꯤꯂꯦꯁꯟꯒꯤ ꯃꯇꯥꯡꯗꯀꯣ. ꯑꯗꯨꯝꯕꯗꯣ ꯈꯜꯂꯒ ꯅꯪꯒ ꯌꯥꯝꯅ ꯂꯣꯟꯂꯤ ꯐꯤꯜ ꯑꯣꯏꯖꯕ ꯅꯊꯟꯇ ꯅꯁꯥꯊꯟꯇ ꯑꯁꯤꯒꯨꯝꯕꯁꯦ ꯈꯜꯂ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯔꯤꯂꯦꯁꯟ ꯃꯇꯥꯡꯁꯦ ꯑꯩꯕꯨ ꯍꯟꯗꯛꯁꯨ ꯗꯥꯎ ꯌꯥꯔꯔꯣꯏꯗ꯭ꯔꯅꯦ ꯍꯟꯗꯛꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏꯗ꯭ꯔꯅꯦ ꯑꯩꯕꯨ ꯄꯥꯁꯀꯤ ꯅꯨꯡꯉꯥꯏꯇꯕꯗ ꯑꯗꯨꯝ ꯂꯩꯔꯗ꯭ꯔꯅꯦ ꯀꯥꯏꯅ ꯅꯁꯥꯊꯟꯇ ꯑꯗꯨꯝ ꯈꯟꯖꯕꯗꯣꯀꯣ. ꯑꯗꯨꯃꯥꯏꯅ ꯌꯨꯅꯤꯚꯔꯁꯀꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯈꯤꯇꯪ ꯑꯗꯨꯒꯤ ꯀꯩꯅꯣꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯨꯀꯣ. ꯁꯦ ꯅꯪꯁꯨ ꯀꯨꯏꯅ ꯑꯃ ꯑꯣꯏꯔꯛꯈꯤꯅꯦꯕꯀꯣ. ꯑꯁꯤꯒꯤ ꯄꯔꯁꯟꯁꯦ ꯅꯪꯒꯤ ꯑꯦꯄ꯭ꯔꯣꯆ ꯊꯥꯗꯔꯤꯉꯩ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯦꯐꯔꯠꯁ ꯊꯥꯗꯔꯤꯉꯩꯀꯣ. ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯦꯄ꯭ꯔꯣꯆꯇ ꯇꯧꯖꯔꯤꯉꯩꯅꯦꯀꯣ. ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯪꯅ ꯂꯣꯏꯅꯕ ꯍꯩꯅꯤꯡꯉꯩ ꯃꯥꯁꯦ ꯌꯥꯔꯛꯀꯗꯕ ꯑꯗꯨꯝꯕ ꯃꯤꯑꯣꯏꯗꯤ ꯐꯅꯤꯀꯣ.
ꯑꯗꯨꯝꯕ ꯃꯤꯑꯣꯏꯗꯤ ꯑꯣꯏꯀꯣ ꯑꯗꯨꯒ ꯅꯪꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯌꯦ ꯋꯥꯈꯜꯗꯀꯣ ꯍꯥꯏꯗꯤ ꯆꯃꯝꯅꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯀꯩꯗꯧꯗꯣꯏꯕ ꯀꯥꯏꯅ ꯈꯟꯖꯕꯗꯣꯀꯣ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯗ ꯑꯗꯣ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯏꯠꯇꯩꯗꯤ ꯃꯦꯁꯦꯖ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗ ꯅꯪ ꯐꯦꯃꯤꯂꯤ ꯑꯃ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯍꯧꯖꯤꯛ ꯆꯃꯝꯅꯅ ꯂꯩꯔꯤꯗꯣꯀꯣ ꯑꯗꯨꯗꯣ ꯍꯦꯛ ꯈꯛꯇꯪ ꯅꯪꯅꯅꯦꯀꯣ ꯕꯦꯂꯦꯟꯁꯇ ꯆꯠꯄ ꯍꯩꯔꯒꯗꯤ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯒꯤ ꯑꯁꯣꯏꯕꯗꯨꯗ ꯌꯦꯡ ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯅꯪ ꯊꯨꯡꯅꯒꯅꯤ ꯑꯗꯨꯗꯨꯅ ꯃꯤꯒꯤ ꯑꯁꯣꯏꯕ ꯑꯂꯥꯟꯕ ꯄꯨꯝꯅꯃꯛ ꯀꯔꯤꯗ ꯑꯁꯣꯏꯕꯗꯣꯀꯣ ꯑꯗꯨꯗ ꯀꯨꯞꯁꯜꯂꯒ ꯕꯦꯂꯦꯟꯁꯇ ꯆꯠꯄ ꯍꯩꯔꯒꯗꯤ ꯅꯪ ꯐꯦꯃꯤꯂꯤ ꯑꯃ ꯄꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯗꯤ ꯂꯩꯔꯦꯕ ꯅꯪꯒꯤ ꯄꯔꯁꯟꯁꯤꯗꯀꯣ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯐꯖꯕ ꯐꯦꯃꯤꯂꯤ ꯅꯨꯡꯁꯤꯅꯕ ꯐꯦꯃꯤꯂꯤ ꯑꯃ ꯄꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯗꯤ ꯂꯩꯔꯤꯀꯣ ꯑꯁꯤꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯏꯠꯇꯒꯤ ꯒꯥꯏꯗꯦꯟꯁ ꯀꯣ ꯑꯁꯤꯅꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯒ꯭ꯔꯨꯞ 1ꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯀꯣ ꯒ꯭ꯔꯨꯞ 1ꯗꯁꯦ ꯅꯪꯒꯤꯀꯣ ꯑꯦꯟ ꯗꯦꯟ ꯒ꯭ꯔꯨꯞ 2 ꯀꯣ ꯅꯪꯒꯤ ꯄꯔꯁꯟꯗꯣ ꯅꯪꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟ ꯀꯔꯦꯟ ꯔꯤꯂꯦꯁꯟꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯄꯔꯁꯟꯗꯣ ꯃꯥꯒꯤ ꯃꯤꯡꯗꯣ ꯆꯨꯁ ꯇꯧꯕꯤꯔꯣꯀꯣ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯀꯣ ꯃꯥꯒꯤ ꯃꯤꯡꯗꯣ ꯌꯥꯎꯕ ꯑꯩ ꯐꯦꯟ ꯊꯥꯏꯌꯦꯕ ꯑꯗꯨꯗꯨꯅ ꯄꯦꯄꯔꯁꯦ ꯄꯥꯏꯊꯣꯛꯈꯤꯗꯣꯏꯕ ꯌꯦꯡꯉꯁꯤ ꯒ꯭ꯔꯨꯞ 2ꯒꯤ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟ ꯀꯔꯦꯟ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯣꯏꯁꯦ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯕ ꯌꯥꯎꯅꯔꯝꯒꯅꯤ ꯊꯨꯡꯅꯒꯗ꯭ꯔꯥ ꯊꯨꯡꯅꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯝꯒꯅꯤ ꯅꯕꯥꯅꯤꯁꯦ ꯀꯔꯤꯅꯣ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟꯗ ꯂꯩꯕ ꯔꯤꯂꯦꯁꯟꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯦꯀꯣ ꯌꯥꯝꯅ ꯈꯟꯅꯒꯜꯂꯦ ꯅꯣꯏꯁꯦ ꯈꯟꯅꯒꯟꯕ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯒꯟꯕꯗꯣ ꯈꯖꯤꯛ ꯈꯖꯤꯛꯇ ꯂꯣꯏꯁꯤꯟꯒꯗꯕ ꯋꯥꯔꯤꯗꯣ ꯂꯣꯏꯁꯤꯟꯗꯕ ꯍꯦꯛꯇ ꯆꯥꯎꯊꯣꯛꯄ ꯑꯗꯨꯗꯨꯅꯗꯤ ꯅꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯦ ꯇꯨꯡ ꯀꯣꯏꯅ ꯆꯠꯀꯗꯕ ꯃꯥꯟꯗꯦꯀꯣ ꯑꯗꯣ ꯅꯪꯒꯤ ꯄꯔꯁꯟꯁꯦ ꯈꯔꯗꯤ ꯃꯃꯤꯠ ꯃꯅꯥ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯣꯏꯂꯥꯡ ꯂꯥꯡꯕ ꯋꯥꯈꯜ ꯑꯔꯦꯞꯄ ꯑꯝꯗ ꯈꯟꯕ ꯉꯝꯗꯕ ꯃꯤꯅꯤꯀꯣ ꯍꯥꯏꯗꯤ ꯃꯦꯁꯦꯖ ꯊꯥꯅꯤꯡꯉꯒ ꯍꯦꯛ ꯊꯥꯔꯛꯄ ꯑꯗꯩꯗꯤ ꯊꯥꯅꯤꯡꯉꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯁꯨ ꯆꯥꯛ ꯅꯨꯡꯁꯤꯕꯤꯔꯝꯕ ꯑꯗꯨꯗꯩꯗꯤ ꯐꯠꯂꯥꯎ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯣꯏꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯋꯥꯈꯜ ꯃꯆꯨ ꯃꯆꯨ ꯈꯟꯕ ꯃꯤꯑꯣꯏꯅꯤꯀꯣ ꯑꯗꯩꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯁꯨ ꯃꯥꯁꯦꯀꯣ ꯅꯪꯉꯣꯟꯗ ꯀꯃꯤꯠꯃꯦꯟ ꯍꯧꯖꯤꯛ ꯄꯤꯔꯝꯃꯒꯁꯨ ꯀꯣꯟꯅꯀꯣ ꯑꯗꯨꯝ ꯆꯦꯟꯖ ꯑꯣꯏꯊꯣꯛꯄ ꯃꯥꯁꯦ ꯄꯨꯟꯁꯤꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯈꯣꯡꯆꯠꯁꯤꯗ ꯃꯥꯁꯦ ꯃꯑꯣꯡ ꯃꯤ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯐꯪꯅꯔꯒ ꯆꯠꯄꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯎꯏꯀꯣ ꯅꯪꯒꯤ ꯄꯔꯁꯟꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯀꯃꯤꯠꯃꯦꯟꯗꯤ ꯑꯗꯨꯝ ꯀꯕꯣꯛ ꯀꯕꯣꯛ ꯄꯤꯔꯒ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯌꯦꯡꯁꯤ ꯃꯈꯥ ꯇꯥꯕ ꯃꯦꯁꯦꯖ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯣꯀꯣ ꯁꯦ ꯃꯥ ꯅꯉꯣꯟꯗ ꯒ꯭ꯔꯥꯟꯇꯦꯠ ꯑꯣꯏꯅ ꯂꯧꯏꯀꯣ ꯁꯤꯒꯤ ꯃꯤꯁꯦ ꯃꯥ ꯀꯦꯔꯤꯌꯔꯗ ꯐꯣꯀꯁ ꯇꯧꯏ ꯌꯥꯝꯅꯕꯨꯗꯤ ꯚꯥꯞ ꯇꯥꯏ ꯃꯦꯆꯣꯔ ꯑꯣꯏꯔꯦꯀꯣ ꯁꯤꯒꯤ ꯃꯤꯁꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯦꯔꯤꯌꯔꯗꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕ ꯃꯤꯑꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯅꯪꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯅꯉꯣꯟꯗ ꯒ꯭ꯔꯥꯟꯇꯦꯠ ꯑꯣꯏꯅ ꯂꯧꯏ ꯍꯥꯏꯗꯤ ꯒ꯭ꯔꯥꯟꯇꯦꯠ ꯑꯣꯏꯅ ꯂꯧꯔꯒ ꯍꯥꯏꯗꯤ ꯊꯧꯁꯥꯗꯕꯗ ꯃꯉꯣꯟꯗ ꯑꯇꯩ ꯑꯣꯞꯁꯟꯁꯨ ꯈꯔ ꯂꯩꯕ ꯎꯏꯀꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗ ꯃꯥꯁꯦ ꯃꯐꯝ ꯀꯗꯥꯏ ꯀꯗꯥꯏ ꯀꯣꯏꯕ ꯃꯤꯅꯦꯕ ꯃꯥꯁꯦ ꯌꯥꯝꯅ ꯀꯣꯏꯒꯟꯕ ꯍꯥꯏꯗꯤ ꯃꯃꯤꯠ ꯃꯅꯥ ꯍꯥꯏꯗꯤ ꯀꯗꯥꯏ ꯀꯗꯥꯏ ꯄ꯭ꯔꯤꯊꯤꯕꯤ ꯀꯣꯏꯕ ꯃꯤ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯃꯤꯒꯤ ꯏꯔꯥꯡ ꯏꯁꯨ ꯈꯪꯕ ꯑꯗꯨꯝꯕ ꯃꯤꯅꯦꯕ ꯃꯥꯁꯦꯀꯣ ꯑꯗꯣ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯔꯤꯂꯦꯁꯟꯒꯁꯦ ꯀꯌꯥ ꯊꯧꯁꯥꯗꯕꯀꯣ ꯅꯉꯣꯟꯗ ꯊꯧꯁꯥꯗꯦꯀꯣ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯑꯣꯞꯁꯟꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯣꯔ ꯅꯨꯄꯥ ꯂꯩꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯗꯨꯝ ꯁꯤꯡꯗꯕ ꯍꯥꯏꯁꯨ ꯌꯥꯝ ꯁꯤꯡꯉꯦ ꯑꯁꯤꯒꯤ ꯃꯤꯁꯦꯀꯣ ꯀꯦꯔꯤꯌꯔꯗꯤ ꯌꯥꯝ ꯐꯣꯀꯁ ꯇꯧꯋꯦ ꯃꯥꯁꯦ ꯅꯪꯒꯤ ꯃꯇꯥꯡꯗ ꯅꯉꯣꯟꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯀꯃꯤꯠꯃꯦꯟ ꯄꯤꯗꯕ ꯑꯗꯨꯝꯕ ꯃꯤꯒꯤ ꯊꯧꯁꯥꯗꯕ ꯑꯗꯨꯝꯕ ꯃꯤꯅꯦꯕ ꯃꯥꯁꯦꯀꯣ ꯁꯤ ꯃꯈꯥ ꯇꯥꯕ ꯀꯥꯔꯠꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯀꯥꯔꯠꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯇꯦꯀꯣ ꯁꯨꯃꯥꯏꯅ ꯊꯣꯛꯑꯒꯗꯤ ꯊꯦꯡ ꯑꯣꯏ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯁꯤ ꯃꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨꯝꯕ ꯀꯔꯤ ꯍꯦꯡ ꯑꯣꯏ ꯂꯩꯔꯝꯕꯗꯣꯀꯣ ꯑꯗꯨꯗꯤ ꯈꯤꯇꯪ ꯑꯗꯨꯗꯒꯤꯕꯨꯗꯤ ꯃꯥ ꯊꯣꯛꯇꯤ ꯊꯣꯛꯑꯦ ꯀꯣ ꯄꯩꯁꯥ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯕꯥꯅꯤꯁꯦ ꯄꯥꯁꯇ ꯌꯥꯝꯅ ꯈꯟꯅ ꯂꯥꯎꯅ ꯈꯇꯪ ꯇꯧꯕꯗꯩ ꯈꯇꯪ ꯈꯟꯅꯕꯗꯤ ꯌꯥꯝ ꯈꯟꯅ ꯊꯣꯛꯄꯗꯣꯀꯣ ꯑꯗꯨꯗꯩꯗꯤ ꯈꯤꯇꯪ ꯐꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯐꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦ ꯃꯥ ꯅꯉꯣꯟꯗ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯊꯃꯣꯏ ꯀꯣꯆꯤꯟ ꯑꯃꯗꯗꯤ ꯑꯗꯨꯝ ꯊꯧꯁꯥꯗ꯭ꯔꯒꯁꯨꯀꯣ ꯑꯗꯨꯝ ꯈꯟꯖꯤꯜꯂꯨꯔꯒꯁꯨ ꯑꯗꯨꯝ ꯅꯪꯁꯦ ꯅꯉꯣꯟꯗ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯀꯥꯎꯕ ꯉꯝꯗꯕ ꯁꯤꯒꯤ ꯀꯥꯔꯦꯟ ꯁꯤꯆꯨꯋꯦꯁꯟ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯟ ꯑꯦꯟ ꯑꯣꯐꯀꯤ ꯃꯥꯜꯂꯤꯀꯣ ꯈꯔꯀꯣ ꯑꯣꯟ ꯑꯦꯟ ꯑꯣꯐ ꯂꯩꯕꯀꯣ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯗꯅ ꯃꯥꯡꯊꯣꯛꯄ ꯑꯃꯨꯛꯀꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯎꯏꯀꯣ ꯑꯗꯣ ꯃꯥꯅ ꯅꯪꯕꯨꯗꯤ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏꯀꯣ ꯀꯣꯟꯅꯁꯨꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯒ꯭ꯔꯥꯟꯇꯦꯠ ꯑꯣꯏꯅ ꯂꯧꯔꯁꯨꯀꯣ ꯁꯦ ꯃꯥ ꯅꯉꯣꯟꯗ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯏꯒꯅꯣꯔ ꯇꯧꯋꯦ ꯃꯥꯁꯦ ꯑꯃꯃꯨꯛꯁꯨ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯋꯤ ꯅꯉꯣꯟꯗꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯃꯦꯁꯦꯖ ꯀꯣꯜ ꯀꯌꯥ ꯑꯃ ꯇꯧꯔꯒꯁꯨ ꯌꯦꯡꯕꯤꯗꯕ ꯊꯥꯡꯒꯠꯇꯕ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯋꯤꯀꯣ ꯁꯤꯒꯤ ꯃꯤꯁꯦ ꯍꯥꯏꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯣꯏꯅꯦ ꯒ꯭ꯔꯥꯟꯇꯦꯠ ꯑꯣꯏꯅ ꯂꯧꯋꯤ ꯃꯥꯁꯦ ꯃꯃꯤꯠ ꯃꯅꯥ ꯈꯔ ꯃꯆꯨ ꯃꯆꯨ ꯑꯣꯟꯕ ꯃꯤꯅꯤ ꯍꯥꯏꯕꯗꯣꯀꯣ ꯁꯤ ꯌꯨꯅꯤꯚꯔꯁꯦꯜ ꯁꯥꯏꯠꯇꯤ ꯀꯔꯤ ꯃꯦꯁꯦꯖ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯃꯥꯁꯦꯀꯣ ꯅꯪꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯃꯤꯁꯦꯀꯣ ꯃꯥ ꯅꯉꯣꯟꯗ ꯏꯒꯅꯣꯔꯁꯨ ꯈꯔ ꯇꯧꯋꯦ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯍꯦꯄꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯂꯩꯔꯒꯁꯨ ꯅꯕꯥꯅꯤꯁꯦꯀꯣ ꯏꯃꯦꯆꯣꯔꯁꯨ ꯈꯔ ꯒꯤ ꯃꯑꯣꯡꯗꯅꯦꯀꯣ ꯍꯥꯏꯗꯤ ꯏꯁ ꯑꯩ ꯃꯥ ꯅꯠꯇꯗꯤ ꯑꯇꯣꯞꯄ ꯑꯃ ꯂꯩꯗ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯊꯧ ꯁꯥꯗꯕꯗꯣ ꯑꯗꯨꯃꯥꯏꯅꯁꯨ ꯈꯔ ꯂꯩ ꯑꯗꯨꯗꯩꯗꯤ ꯃꯥꯁꯦ ꯃꯁꯥꯒꯤꯗ ꯈꯜꯂꯤꯀꯣ ꯌꯥꯝꯅ ꯀꯥꯔꯦꯟ ꯁꯤꯆꯨꯋꯦꯁꯟꯒꯤ ꯈꯜꯂꯤꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯈꯜꯂꯒꯁꯨꯅꯦꯀꯣ ꯃꯁꯥꯒꯤꯗ ꯈꯟꯕꯗꯣ ꯃꯁꯥꯒꯤ ꯄꯨꯟꯁꯤꯗ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯀꯩꯗꯧꯅꯤ ꯀꯔꯝꯕ ꯐꯖꯕ ꯅꯨꯄꯤ ꯐꯪꯕ ꯑꯣꯔ ꯐꯖꯕ ꯅꯨꯄꯥ ꯀꯔꯝꯕ ꯑꯐꯕ ꯐꯪꯕ ꯊꯤꯕ ꯀꯣꯏꯊꯤ ꯊꯤꯕꯗꯣ ꯑꯗꯨꯝꯕ ꯃꯤꯅꯤꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯈꯛꯇꯪꯗ ꯐꯖꯕ ꯊꯤꯕ꯭ꯔꯥ ꯑꯩ ꯑꯁꯤꯒꯤ ꯃꯤꯁꯦ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯔꯦꯞꯄ ꯄꯟꯊꯨꯡꯐꯝ ꯃꯥꯁꯦ ꯑꯗꯨ ꯄꯟꯊꯨꯡꯐꯝ ꯑꯗꯨꯝꯕ ꯂꯩꯇꯕ ꯃꯤꯅꯦꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯐꯕ ꯑꯗꯨ ꯊꯤꯕ ꯃꯤꯅꯦꯕ ꯁꯤꯒꯤꯁꯦꯀꯣ ꯑꯗꯨꯝ ꯅꯉꯣꯟꯗ ꯇꯣꯛꯊꯣꯛꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯣꯛꯊꯣꯛꯅꯤꯡꯕꯅꯦꯕ ꯁꯤꯒꯤ ꯃꯤꯁꯦꯀꯣ ꯑꯁꯤꯅꯤ
ꯀꯗꯥꯏ ꯐꯥꯎꯕ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯔꯝꯃꯨꯀꯣ ꯑꯗꯩꯗꯤ ꯂꯥꯁ ꯀꯥꯔꯠꯁꯦ ꯌꯨꯅꯤꯚꯔꯁꯅ ꯅꯪꯒꯤ ꯁꯥꯏꯠꯇꯩꯗꯤꯀꯣ ꯅꯪꯒꯤ ꯁꯥꯏꯠꯀꯤꯗꯤꯁꯦ ꯑꯗꯨꯝ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡꯁ ꯑꯐꯕ ꯄꯤꯔꯤꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯨ ꯂꯥꯞ ꯂꯣꯠꯁ ꯑꯣꯐ ꯏꯃꯣꯁꯟꯁ ꯑꯗꯨꯝꯕ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯑꯁꯤꯒꯤ ꯃꯤꯁꯦꯀꯣ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯒꯁꯨꯅꯦꯀꯣ ꯃꯥ ꯑꯃꯨꯛꯀꯁꯨ ꯑꯗꯨꯝ ꯍꯟꯊꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯤꯀꯣ ꯑꯣꯟ ꯑꯦꯟ ꯑꯞ ꯇꯧꯔꯒꯁꯨꯅꯦꯀꯣ ꯃꯁꯥꯒꯤꯗ ꯈꯟꯕꯗꯨꯅꯕꯨ ꯉꯁꯥꯏꯒꯤ ꯑꯣꯟ ꯑꯦꯟ ꯑꯞ ꯇꯧꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯀꯣꯟꯅꯕꯨꯗꯤꯁꯦ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡꯁ ꯍꯧꯕꯁꯨ ꯂꯩꯔꯦ ꯌꯨꯅꯤꯚꯔꯁꯅꯁꯨ ꯄꯥꯝꯃꯤꯀꯣ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯕꯦꯂꯦꯟꯁꯇ ꯆꯠꯄ ꯄꯤꯍꯟꯕ ꯄꯥꯝꯃꯤꯀꯣ ꯌꯨꯅꯤꯚꯔꯁꯅ ꯃꯕꯥꯅꯤꯁꯦ ꯑꯝꯇꯪꯗꯤ ꯄꯤꯍꯟꯕ ꯄꯥꯝꯃꯤꯀꯣ ꯅꯪꯅ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯗꯤ ꯊꯃꯣꯏꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯃꯣꯏꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯪꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯟꯕꯗꯣ ꯑꯗꯨꯗꯣ ꯌꯨꯅꯤꯚꯔꯁꯅ ꯎꯏꯌꯦꯕꯀꯣ ꯑꯗꯨꯅ ꯌꯨꯅꯤꯚꯔꯁꯅꯗꯤ ꯑꯝꯇꯪ ꯄꯤꯍꯟꯒꯅꯤ ꯍꯥꯏꯔꯤꯀꯣ ꯑꯗꯩꯗꯤ ꯅꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯅꯤ ꯌꯥꯅ ꯌꯥꯅꯕ ꯀꯔꯤ ꯍꯥꯏꯅꯤ ꯅꯪꯁꯨ ꯕꯦꯂꯦꯟꯁꯇ ꯆꯠꯄ ꯍꯩꯇꯕꯗꯣ ꯑꯗꯨꯝ ꯕꯦꯂꯦꯟꯁꯇꯒ ꯆꯠꯄ ꯍꯩꯔꯛꯀꯗꯕ ꯑꯗꯨꯝꯕꯒꯤ ꯇꯥꯟꯖꯥꯁꯨ ꯑꯗꯨꯝ ꯄꯤꯕꯤꯅꯤ ꯍꯥꯏꯔꯤꯀꯣ ꯑꯗꯨ ꯌꯨꯅꯤꯚꯔꯁꯀꯤ ꯁꯥꯏꯠꯇꯒꯤ ꯃꯦꯁꯦꯖ ꯍꯥꯏꯕꯕꯨ ꯅꯪꯁꯨ ꯅꯁꯥꯅ ꯅꯁꯥꯕꯨ ꯁꯦꯜꯐ ꯂꯞꯇ ꯐꯣꯀꯁ ꯇꯧꯕꯤꯌꯣꯀꯣ ꯅꯁꯥꯅ ꯅꯁꯥꯕꯨ ꯁꯦꯜꯐ ꯂꯞꯇ ꯐꯣꯀꯁ ꯇꯧꯕꯤꯌꯣ ꯐꯣꯀꯁ ꯇꯧꯕꯤꯔꯒꯗꯤ ꯁꯦꯜꯐ ꯂꯞꯇ ꯐꯣꯀꯁ ꯇꯧꯕꯤꯔꯒꯗꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯂꯣꯏꯅ ꯊꯨꯡꯉꯛꯀꯅꯦꯕꯀꯣ ꯁꯦ ꯋꯥꯎ ꯑꯐꯕ ꯀꯥꯔꯗ ꯑꯃꯁꯨ ꯂꯩꯔꯁꯦ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗꯀꯣ ꯅꯪꯅ ꯑꯗꯨꯝ ꯇꯦꯟꯁꯟ ꯄꯪꯄꯨꯗ ꯄꯨꯖꯕꯒꯤ ꯋꯥꯅꯦꯕꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯀꯣꯟꯅ ꯑꯗꯨꯃꯥꯏꯅ ꯄꯥꯜꯂꯧ ꯍꯥꯏꯕꯁꯨ ꯂꯩ ꯁꯨꯃꯥꯏꯅꯀꯣ ꯑꯁꯤꯅꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯐꯣꯀꯁ ꯇꯧꯕꯤꯌꯣ ꯁꯦꯜꯐ ꯂꯞꯇ ꯐꯣꯀꯁ ꯇꯧꯕꯤꯌꯣꯀꯣ ꯃꯁꯤꯒꯤ ꯃꯤ ꯑꯣꯟ ꯑꯦꯟ ꯑꯞ ꯇꯧꯕ ꯃꯤꯁꯦ ꯑꯗꯨꯝ ꯅꯪꯒꯤ ꯃꯒꯨꯟꯗꯨꯁꯨ ꯈꯔ ꯈꯪꯍꯜꯂꯨ ꯃꯉꯣꯟꯗ ꯈꯔ ꯁꯣ ꯇꯧꯕ ꯑꯩꯁꯨ ꯑꯗꯨꯝꯕ ꯃꯤꯅꯤ ꯏꯁꯥꯒꯤ ꯚꯦꯂꯨꯗꯣ ꯈꯔ ꯈꯪꯍꯜꯂꯣꯕꯀꯣ ꯑꯁꯤꯅꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯣꯔꯤꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯆꯥꯅꯩ ꯆꯥꯟꯅꯗꯦꯗꯣ ꯑꯗꯨꯝ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯀꯌꯥꯝ ꯀꯗꯥꯏ ꯐꯥꯎꯕ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕꯗꯣ ꯈꯪꯉꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯅꯅꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯅꯧꯕ ꯐꯪꯉꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯂꯥꯏꯛ ꯑꯦꯟ ꯀꯣꯃꯦꯟ ꯁꯤꯌꯥꯔꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯥꯔꯦꯟ ꯁꯤꯇꯨꯋꯦꯁꯟ ꯔꯤꯂꯦꯁꯟꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯅꯦꯀꯣ ꯌꯦꯡꯍꯟꯕꯤꯔꯣ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯗꯣ ꯀꯗꯥꯏ ꯐꯥꯎꯕ ꯑꯗꯨꯝ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕꯗꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯖꯔꯛꯆꯅꯤꯕꯀꯣ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ ꯃꯊꯪꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ